ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯂꯨꯈꯣꯏ ꯀꯧꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯊꯝꯕꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ, ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯗꯨ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯤ, ꯅꯪꯅ ꯄꯣꯛꯀꯗꯧꯔꯤꯕ ꯏꯆꯥ ꯑꯁꯦ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯗꯕꯅꯤ꯫ ꯑꯩꯗꯤ ꯅꯨꯄꯤ ꯄꯥꯝꯗꯦ, ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯅ ꯄꯥꯝꯃꯤ꯫ ꯅꯨꯄꯥ, ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯅꯕꯨ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯅꯨꯄꯤ ꯄꯣꯛꯑꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯑꯩꯈꯣꯏꯅ ꯆꯥꯎꯅꯅꯕ ꯌꯣꯛꯂꯒ ꯃꯤꯒꯤ ꯑꯣꯏꯈꯤꯗꯣꯏꯅꯤ꯫ ꯑꯗꯨꯅꯅꯦ, ꯅꯨꯄꯤ ꯄꯣꯛꯄ ꯌꯥꯔꯣꯏ꯫ ꯄꯣꯛꯂꯕꯁꯨ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯀꯗꯕꯅꯤ꯫ ꯑꯗꯣ ꯅꯨꯄꯤ, ꯊꯪꯅꯕ ꯈꯨꯜꯗ ꯌꯥꯝꯅ ꯍꯩ ꯍꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃ ꯂꯩ꯫ ꯑꯗꯨꯅꯅꯦ, ꯅꯪꯒꯤ ꯄꯨꯛꯇ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯗ ꯅꯪꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯅ ꯍꯥꯏ꯫ ꯏꯕꯥꯅꯤꯁꯨ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯁꯤꯔꯥ? ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ." "ꯅꯨꯄꯥ, ꯌꯦꯡꯒꯨꯝꯁꯤꯗ꯫ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯁꯣꯏꯗ ꯉꯥꯝꯗꯅ ꯄꯣꯛꯂꯒ ꯂꯣꯏꯔꯦ." ꯂꯨꯈꯣꯏꯅ ꯐꯅ ꯌꯦꯡꯅꯅꯕ ꯍꯥꯏꯔꯕꯁꯨ ꯊꯝꯕꯥꯜꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯝꯕꯥꯜꯅ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯂꯨꯈꯣꯏꯒꯤ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯦ ꯑꯁꯪꯕꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯪꯕꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯊꯝꯕꯥꯜꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯝꯕꯥꯜ ꯃꯅꯦ ꯑꯁꯪꯕꯤꯕꯨ ꯎꯕꯗ, "ꯏꯅꯦ, ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ?" "ꯏꯅꯦꯁꯦ ꯅꯪ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯊꯥ ꯀꯌꯥ ꯁꯨꯔꯒꯦ?" "ꯏꯅꯦ, ꯊꯥ 7 ꯍꯥꯏꯔꯛꯑꯦ." "ꯑꯗꯨꯗꯤ ꯌꯥꯝ ꯅꯛꯁꯤꯜꯂꯛꯏꯅꯦꯍꯦ꯫ ꯁꯣꯏꯗ ꯉꯥꯝꯗꯅꯅꯦ ꯅꯆꯥ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯑꯃ ꯄꯣꯛꯊꯣꯛꯑꯣ꯫ ꯏꯃꯧꯁꯤꯗꯤ ꯀꯔꯤꯕꯨ ꯇꯧꯖꯔꯨꯅꯤꯒꯦ?" "ꯏꯅꯦ, ꯅꯌꯥ ꯅꯨꯄꯥꯅꯗꯤ ꯃꯆꯥꯅꯨꯄꯥ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩ." "ꯍꯩ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯀꯔꯤꯗꯕꯨ ꯈꯦꯠꯅꯕ ꯂꯩꯔꯤꯕꯒꯦ? ꯃꯥꯅ ꯃꯆꯥꯅꯨꯄꯥ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕꯗꯣ ꯃꯃꯥ ꯃꯄꯥ ꯅꯤꯡꯕꯗꯤꯅꯦ ꯃꯆꯥꯅꯨꯄꯤꯅ ꯌꯥꯝ ꯍꯦꯟꯕꯅꯤ꯫ ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯥ 3ꯅꯤꯗꯅ ꯄꯣꯛꯂꯤꯕꯗꯣ꯫ ꯍꯥꯟꯅꯗꯤ ꯃꯃꯥ ꯑꯩꯕꯨ ꯌꯥꯝꯅ ꯅꯤꯡꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤ ꯅꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯦ, ꯆꯥꯛ ꯐꯥꯎꯕ ꯄꯤꯖꯅꯤꯡꯗ꯭ꯔꯦ꯫ ꯏꯅꯦꯗꯤꯅꯦ ꯀꯔꯤ ꯅꯨꯡꯒꯤ ꯏꯆꯥꯅꯨꯄꯥ ꯄꯣꯛꯂꯨꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯦꯛ ꯌꯧꯔꯕꯅꯤ." "ꯏꯅꯦ, ꯑꯥꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯏꯅ ꯂꯩꯔꯁꯤꯗꯅ꯫ ꯅꯃꯧꯅ ꯏꯅꯦꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ." ꯏꯃꯧꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯏꯅꯦ ꯄꯦꯠꯂꯦ꯫ ꯑꯩꯒꯤ ꯏꯃꯧ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯪꯒꯨꯝꯕꯤ ꯏꯃꯧ ꯑꯃꯇꯪ ꯌꯥꯎꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕꯅꯣ꯫ ꯑꯁꯨꯝꯅ ꯑꯁꯪꯕꯤꯒ ꯊꯝꯕꯥꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯑꯁꯪꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ, ꯑꯁꯪꯕꯤꯅꯁꯨ ꯊꯝꯕꯥꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤ꯫ ꯂꯨꯈꯣꯏꯗꯨ ꯃꯥꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯆꯧꯁꯨ ꯂꯨꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯈꯣꯏ ꯇꯣꯝꯆꯧ ꯎꯕꯗ, "ꯈꯨꯔꯥ, ꯀꯗꯣꯝ ꯆꯠꯄꯤꯔꯨꯕꯅꯣ?" "ꯅꯪ ꯈꯨꯔꯥꯁꯦ ꯅꯪꯒꯤ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯩꯊꯦꯜꯗꯒꯤ ꯂꯩꯕꯗꯣ ꯍꯥꯎꯇꯦ, ꯆꯥꯕ ꯌꯥꯗꯦ꯫ ꯑꯗꯨꯅꯅꯦ ꯅꯪꯉꯣꯟꯗꯒꯤ ꯂꯩꯕ ꯂꯥꯛꯂꯤꯕꯅꯤ." "ꯌꯥꯏꯌꯦ ꯈꯨꯔꯥ꯫ ꯑꯗꯨ ꯈꯨꯔꯥ, ꯑꯍꯜ ꯑꯣꯏꯔꯒ ꯈꯨꯔꯥꯅ ꯅꯍꯥ ꯁꯨꯝ ꯑꯣꯏꯔꯛꯏꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯕꯖꯥꯠꯅꯣ?" "ꯀꯗꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯔꯛꯄꯅꯣꯗ ꯂꯨꯈꯣꯏ, ꯍꯛꯆꯥꯡꯒꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔꯄꯣꯠꯅꯤ꯫ ꯅꯣꯏꯅ ꯌꯦꯡꯕꯗꯅꯦ ꯀꯟꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯏꯆꯥ ꯅꯨꯄꯥ ꯌꯥꯎꯗꯕꯁꯦ ꯌꯥꯝꯅ ꯋꯥꯏꯗ꯫ ꯅꯥꯔꯛ ꯌꯦꯛꯂꯛꯂꯕꯁꯨ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯀꯅꯥꯃꯠꯇ ꯂꯩꯇꯦ꯫ ꯏꯆꯥ ꯅꯨꯄꯤ ꯉꯥꯛꯇ 4 ꯄꯣꯛꯑꯦ ꯑꯗꯨꯉꯥꯏ, ꯂꯣꯏꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯃꯃꯝ ꯄꯥꯜꯂꯤꯕꯅꯤꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦꯗ꯫ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯅꯥꯗꯣꯝꯆꯥ ꯏꯕꯥꯅꯤꯈꯛ ꯂꯩꯕꯁꯤꯅꯗꯤ ꯌꯥꯝ ꯋꯥꯏꯗ꯫ ꯑꯗꯣ ꯏꯃꯧ ꯊꯝꯕꯥꯜꯁꯨ ꯊꯥ ꯂꯦꯞꯂꯦ ꯍꯥꯏꯅ ꯇꯥꯏ, ꯆꯨꯝꯕ꯭ꯔꯅꯦ?" "ꯆꯨꯝꯃꯤ ꯈꯨꯔꯥ, ꯅꯆꯥꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ." "ꯑꯗꯨꯅꯤ ꯈꯨꯔꯥ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗꯤ ꯊꯥꯏꯅꯗꯒꯤ ꯅꯨꯄꯥ ꯑꯗꯨꯝ ꯇꯥꯡꯉꯤ꯫ ꯏꯆꯥ ꯅꯨꯄꯥꯗꯒꯤꯅꯦ ꯅꯨꯄꯤꯅ ꯌꯥꯝꯅ ꯍꯦꯟꯕꯅꯤ꯫ ꯏꯆꯥ ꯅꯨꯄꯤꯁꯤꯗꯤ ꯃꯌꯨꯝ ꯄꯥꯟꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯈꯪ ꯑꯍꯩ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯅꯆꯥꯅꯨꯄꯥ ꯄꯣꯛꯅꯅꯕ ꯇꯧꯀꯣ." "ꯍꯣꯏ ꯈꯨꯔꯥ." ꯇꯣꯝꯆꯧꯒ ꯂꯨꯈꯣꯏꯒꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯇꯣꯝꯆꯧꯒꯤ ꯍꯤꯟꯖꯥꯡ ꯍꯦꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯑꯉꯥꯡ ꯎꯅꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯊꯝꯕꯥꯜꯕꯨ ꯑꯉꯥꯡ ꯎꯅꯔꯝꯃꯤ꯫ ꯂꯨꯈꯣꯏꯁꯨ ꯑꯉꯥꯡ ꯎꯅꯕꯒꯤ ꯄꯥꯎ ꯇꯥꯒꯗꯕꯒꯤ ꯉꯥꯏꯔꯤ꯫ ꯊꯝꯕꯥꯜꯁꯨ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯎꯅꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯂꯨꯈꯣꯏꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯂꯨꯈꯣꯏ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ." ꯂꯨꯈꯣꯏꯗꯨ ꯅꯨꯄꯤ ꯄꯣꯛꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯨꯈꯣꯏꯅ ꯊꯝꯕꯥꯜꯕꯨ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯅꯨꯂꯦꯝꯕꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ, "ꯃꯣꯏ ꯃꯄꯥ,
ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯂꯧꯕꯤꯔꯝꯃꯨ ꯑꯩ ꯑꯉꯥꯡꯒꯤ ꯅꯤꯡꯊꯥꯁꯦ ꯇꯨꯔꯦꯜꯗ ꯄꯨꯗꯨꯅ ꯑꯃꯨꯛꯇ ꯁꯨꯗꯣꯛꯂꯨꯈꯤꯒꯦ ꯀꯨꯏꯔꯣꯏꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯦ ꯍꯩ ꯅꯪꯅ ꯇꯨꯔꯦꯜ ꯆꯠꯄꯗ ꯑꯉꯥꯡꯗꯨꯁꯨ ꯄꯨꯈꯣ ꯆꯠꯂꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩ ꯃꯣꯏ ꯃꯄꯥ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯅꯤꯡꯕ꯭ꯔꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩ ꯊꯕꯛ ꯂꯩ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯃꯄꯥ ꯆꯅꯨꯂꯦꯝꯕꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯤ ꯃꯣꯏ ꯃꯄꯥꯅ ꯏꯆꯥꯁꯤꯕꯨ ꯏꯆꯥ ꯅꯠꯇꯕꯒꯨꯝꯅ ꯇꯧꯕꯤꯕꯁꯦ ꯃꯁꯤ ꯎꯕꯗ ꯅꯅꯥꯏ ꯅꯨꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯏꯆꯥ ꯑꯁꯤꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ ꯃꯥꯒꯤ ꯃꯔꯥꯜ ꯍꯥꯏꯕꯕꯨ ꯃꯥꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯝꯕ ꯑꯁꯤꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯆꯥ ꯅꯨꯄꯥ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯟꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯃꯄꯥ ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩꯅꯤ ꯅꯣꯡꯃꯗꯤ ꯃꯣꯏ ꯃꯄꯥꯁꯨ ꯁꯣꯏꯗꯅ ꯅꯤꯡꯉꯝꯃꯛꯑꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜꯗꯣ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯕ ꯆꯠꯈꯤ ꯂꯨꯈꯣꯏꯁꯨ ꯁꯥꯎꯅ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯊꯝꯕꯥꯜꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯅꯦ ꯑꯁꯪꯕꯤꯒ ꯊꯦꯡꯅꯔꯝꯃꯤ ꯊꯝꯕꯥꯜꯕꯨ ꯎꯕꯗ ꯑꯁꯪꯕꯤꯅ ꯊꯝꯕꯥꯜ ꯅꯪꯗꯤ ꯑꯄꯤꯛꯄ ꯅꯆꯥꯗꯨ ꯄꯨꯔꯒ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯏꯅꯦ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯔꯨꯒꯦ ꯇꯧꯕꯅꯤ ꯊꯝꯕꯥꯜ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯇꯨꯔꯦꯜꯗ ꯄꯨꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯇꯨꯔꯦꯜꯗꯅꯦ ꯑꯉꯥꯡ ꯄꯨꯕ ꯐꯠꯇꯦ ꯃꯇꯨꯡꯗꯗꯤꯅꯦ ꯄꯨꯒꯅꯨ ꯅꯪꯅ ꯇꯨꯔꯦꯜꯗ ꯆꯠꯂꯕꯁꯨ ꯑꯉꯥꯡ ꯑꯁꯤ ꯂꯨꯈꯣꯏꯗ ꯄꯤꯔꯝꯃꯒ ꯆꯠꯂꯨ ꯏꯅꯦ ꯅꯌꯥ ꯅꯨꯄꯥꯗꯤ ꯅꯨꯄꯤ ꯄꯣꯛꯑꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯏꯆꯥꯒꯁꯦ ꯍꯟꯅ ꯌꯦꯡꯕꯤꯕꯖꯥꯠ ꯅꯠꯇꯦꯗ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯈꯜꯂꯤꯗꯨꯕꯣ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯁꯣꯏꯗ ꯉꯥꯝꯗꯅ ꯄꯣꯛꯂꯤꯕꯁꯦ ꯃꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ ꯈꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯅꯨꯄꯤ ꯄꯣꯛꯑꯦ ꯍꯥꯏꯗꯨꯅꯁꯨ ꯁꯥꯎꯔꯤꯕ ꯏꯅꯦ ꯇꯧꯒꯦ ꯏꯅꯦ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯤꯁꯤꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯏ ꯑꯗꯣ ꯏꯅꯦꯕꯨ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯏꯅꯦꯁꯦ ꯊꯪꯅꯕ ꯈꯨꯜꯗ ꯃꯤ ꯑꯃ ꯎꯅꯔꯝꯕꯅꯤ ꯑꯁꯨꯝꯅ ꯊꯝꯕꯥꯜꯒ ꯑꯁꯪꯕꯤꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯊꯝꯕꯥꯜꯗꯣ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯊꯥ ꯂꯦꯞꯂꯝꯃꯤ ꯂꯨꯈꯣꯏꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯊꯥ ꯂꯦꯞꯂꯦ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯟꯗꯛꯀ ꯅꯨꯄꯤ ꯄꯣꯛꯂꯛꯑꯗꯤꯅꯦ ꯑꯉꯥꯡ ꯑꯗꯣ ꯑꯩꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯑꯐꯕ ꯑꯣꯏꯔꯣ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯣ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯁꯣꯔ ꯃꯥꯅ ꯄꯤꯕꯤꯕꯅꯤ ꯑꯩꯅ ꯅꯨꯄꯥ ꯄꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯍꯦꯛꯇ ꯄꯣꯛꯀꯗ꯭ꯔꯣ ꯏꯁꯣꯔꯅ ꯁꯦꯝꯕ ꯑꯣꯏꯒꯦꯔꯥ ꯅꯪꯅ ꯁꯦꯝꯕ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯄꯣꯛꯇ꯭ꯔꯕꯗꯤꯅꯦ ꯅꯄꯥꯝꯗ ꯆꯠꯈꯤꯕ ꯇꯥꯕ ꯑꯩꯗꯤ ꯑꯩꯒꯤ ꯁꯥꯒꯩ ꯃꯨꯠꯄ ꯌꯥꯔꯣꯏ ꯊꯝꯕꯥꯜꯗꯣ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯝꯕꯥꯜꯁꯨ ꯊꯥ ꯌꯥꯝꯁꯤꯜꯂꯛꯂꯦ ꯊꯝꯕꯥꯜꯒꯤ ꯃꯧꯄꯥꯅꯨꯄꯥ ꯏꯕꯣꯇꯣꯟꯗꯣ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯊꯝꯕꯥꯜ ꯃꯧꯄꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯏꯕꯣꯇꯣꯟ ꯅꯪ ꯂꯥꯛꯏꯗꯅ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯑꯅꯥ ꯑꯌꯦꯛ ꯑꯝꯇ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯌꯥꯎꯗꯦ ꯏꯆꯦ ꯑꯗꯣ ꯏꯆꯦ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯏꯃꯥꯅ ꯆꯦꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯥꯗ ꯂꯩꯁꯦ ꯍꯥꯏꯗꯨꯅ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯔꯛꯂꯤꯕꯅꯤ ꯅꯚꯥꯏꯁꯨ ꯊꯕꯛ ꯆꯠꯈꯤ ꯅꯚꯥꯏ ꯍꯜꯂꯛꯑꯒꯅꯦ ꯅꯚꯥꯏꯗ ꯍꯥꯏꯅꯔꯒ ꯌꯦꯡꯉꯁꯤ ꯃꯥꯒꯤ ꯋꯥ ꯑꯃ ꯇꯥꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯏꯆꯦ ꯑꯩꯈꯣꯏ ꯆꯅꯨꯂꯦꯝꯕꯤꯗꯤ ꯃꯈꯥ ꯊꯪꯕ ꯑꯁꯤꯗ ꯁꯥꯟꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯑꯕꯣ ꯆꯥꯔꯛꯇ꯭ꯔꯗꯤꯅꯦ ꯏꯆꯦ ꯆꯥꯛ ꯈꯔ ꯊꯣꯡꯒꯠꯂꯨꯒꯦ ꯌꯥꯔꯅꯤ ꯏꯆꯦ ꯊꯣꯡꯒꯠꯂꯨꯔꯅꯨ ꯑꯩ ꯆꯥꯛ ꯆꯥꯔꯛꯑꯦ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯨꯈꯣꯏꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯏꯕꯣꯇꯣꯟ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯨꯈꯣꯏꯅ ꯏꯕꯣꯇꯣꯟꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯕꯣꯇꯣꯟ ꯅꯪ ꯂꯥꯛꯑꯝꯃꯤꯕ꯭ꯔꯥ ꯍꯣꯏ ꯏꯕꯥꯏ ꯅꯁꯦꯟ ꯂꯥꯛꯆꯔꯝꯕꯅꯤ ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯏꯕꯥꯏ ꯏꯆꯦꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯆꯦꯕꯨ ꯑꯥꯗ ꯊꯝꯅꯅꯕ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯅꯁꯦꯟꯅ ꯂꯥꯛꯆꯔꯝꯕꯅꯤ ꯏꯕꯥꯏ ꯏꯆꯦꯅ ꯏꯕꯥꯏꯒꯤ ꯋꯥ ꯑꯃ ꯇꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯖꯔꯝꯕꯅꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯄꯅꯤꯅ ꯅꯆꯦꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯥꯗ ꯃꯇꯝ ꯈꯔ ꯊꯝꯂꯨ ꯏꯆꯦ ꯏꯕꯥꯏꯅꯁꯨ ꯌꯥꯔꯕꯅꯤꯅ ꯄꯨꯅꯅꯕ ꯄꯣꯠ ꯆꯩ ꯌꯣꯝꯕꯤꯔꯨꯔꯣ ꯃꯝꯁꯤꯟꯈꯤꯕꯅ ꯍꯥꯜꯂꯅꯤ ꯍꯣꯏ ꯄꯣꯠ ꯆꯩ ꯈꯤꯇ ꯌꯣꯝꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯨꯈꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯀ ꯅꯨꯄꯤ ꯄꯣꯛꯂꯛꯑꯗꯤꯅꯦ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯀꯅꯨ ꯅꯄꯥꯝꯗ ꯑꯗꯨꯃꯛ ꯂꯩꯖꯈ꯭ꯔꯣ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯊꯝꯕꯥꯜꯒ ꯆꯅꯨꯂꯦꯝꯕꯤꯒꯗꯣ ꯏꯕꯣꯇꯣꯟꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯊꯝꯕꯥꯜꯒꯤ ꯃꯄꯥꯝꯁꯤ ꯄꯥꯠ ꯑꯃ ꯂꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯤ ꯑꯗꯨꯗ ꯇꯣꯡꯂꯝꯃꯤ ꯏꯆꯦ ꯇꯞꯅ ꯀꯧ ꯆꯅꯨꯂꯦꯝꯕꯤ ꯃꯥꯃ ꯊꯥꯡꯕꯤꯒꯦꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯤ ꯑꯗꯨꯗ ꯇꯣꯡꯂꯝꯃꯤ ꯏꯕꯣꯇꯣꯟꯅ ꯍꯤ ꯑꯗꯨꯕꯨ ꯍꯣꯜꯂꯝꯃꯤ ꯏꯕꯣꯇꯣꯟ ꯍꯤ ꯍꯣꯟꯅ ꯃꯆꯦꯗ ꯌꯦꯡꯂꯨꯕꯗ ꯃꯆꯦꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯨ ꯏꯕꯣꯇꯣꯟꯅ ꯎꯕ ꯐꯪꯂꯝꯃꯤ
Iboton machede yengduna. Iche, kaidaurage. Ichegi maithongda nungaitabagi mami daribani. Iboton, iche kaisu tawdiye. Mama, akhoi pabase imada yamna ngangbi. Chalamdaidasu pabana imada ngangiba. Janulimbi. Pabana imadadi kari maramgi ngangiba. Adubu nupipo. Janulimbigi wada loidringai Tambalna machanupigi machinado makhutna mensinkirami. Ibotonsu machegi mawong adu ubada machena makhoida wa khara lotle haiba mahakna khanglami. Iche, karigi nopada wa lotlibano. Ichena nopabu mitopni haina khallabra. Iboton, ichena nangbu mitopni haina khankiba leite. Ichena wafamase lotpadi. Wafamase ichena nangonda haibada nang nungairira. Aduna ichena wafamase nangonda haidabani. Kari wafam no iche nopada hayo. Ichegi damak nopa leiri. Ichegi damak nopana tawbungam loidaba amta leite. Ichegi nangalda chawjarakibani. Nopada ichegi laman yamna tolibani. Ichegi bongo. Ngasi upagi wahi singasi tabada. Iche pung pen pele. Nahakumba upahama. Aigi upahoina phangsabadi. Ichegi mapoksimagi mahaya labani. Ichegi nungaitabada nopada hayo. Thambal magi nupana haiba singado mopada hairami. Thambal yamna sukablami. Ibotondo machegi matawdo ubada nungaijaramde. Iche, adugidama ichena kari suwabigano. Nopana phananaba loina singani. Asumna ibotona machebu themlami. Ibotonso mayum yoraklami. Asumna matam khara hawkhre. Thambaldo handak muksu machanupi ama poklami. Thambaldo handak muksu nupi pokpa aduda kapcharami. Lukhoidi magi nupi angang unabagi pawadu taramde. Nong malaining nupa ama laktuna lukhoigi yumgi sumangda leptuna asumna hairami. Yum masibu mi leibro. Mi leirabadi amukta thokpiro. Lukhoido imungdagi saurangna na thoklai. Sumangda makoi marang chongba laining nupa ama leptuna leiribado ubada lukhoina. Kari tawre. Aise laining bani. Chak charaktabu koi. Chak leiradi khajikta chajaki. Kadaidagi chakno. Ai phawa chak thongba tandana ngarangdagi chak chadri. Aduga nangna chak chagi kai. Chalo chalo. Kanadana mahairu chalo. Nangbu yum asida nathanta leibro. Aigi nupiga leibani. Aigi nupido tha lepena mapam chakhibani. Laining bado momo noktuna. Aina ngasaina yum asi yengbada khangkhraban. Yum asida langi lairembi adubu nakhoigi na chawoina pokadawri. Nakhoi nahan muki mapokta afaba thabak tawrubagi mahai oina langi lairembi asibu nacha oina phangjagadawribani. Kari langi lairembi bu aigi icha oina pokani haiba. Pokani natene pokhrabani. Ngasiga thana numit marini hairakle. Angang ado taibangda phawkhiba. Nangna angang adubu luna nungsina tawriba makhai. Nakhoigi imung ase awatpa yawda nungaigani. Aduga karigumba angang adugi mamittagi mapita halabadi. Imung ase yamna wagani. Lukhoido yamna haraurami. Langi lairembi bu magi macha oina phangle haibaduda lukhoi laining baduda yengduna. Laining ba imungda jangse. Nangna chaba yaba semjaruragi. Asumna lukhoina laining ba adugi seba tawjarami. Asumna numit adu hawki. Lukhoido nonganbaga magi nupiga machaga lawba laklami. Lukhoi lakpado ubada chawbina asumna hairai. Lukhoi nang laklibra. Hoima angang singdi ude kai kai lekhige. Ibemadi imungda lairabani. Isu Janulimbidi ne moi mamaga ibemana nga leiba kaithel chakhibani. Ima aina laklibase thambalga nasunupiga bolo bulak charibani. Matam khara leijaki sanuda masasu sole. Ima na hairibado yabadi yai haibabu aisu ithanda leibado yam nungaite aduna pujakhrage. Hoi hoi phare phare pukro. Thambaldi mapuroibana nupi poe haiduna sawgadra hairaga haraubado ubada pungangaklami. Asumna lukhoina magi nupiga machagabu puraktuna mayumda laklami. Lukhoina macha nupi atombi adugi mamingbu nungsina laiza haina kaurami. Lukhoi haujikti macha nupi ahan Janulembibu luna nungsina tawbiba hawraklami. Thambalna imungi thabak tawringaida laiza dukanna kana kaplaklami. Laijana kappagi makhol tabada lukhoido imungda chensilai. Pamungda kaptuna leiriba macha nupibu lawkhattuna machabu themlami. Laijasu mapana thembaduda kappadu tokhi. Laijana kapkhibadu tabada thambaldo imungda changlai. Lukhoi magi nupida yengduna. Mama,
ꯅꯪꯕꯨ ꯑꯉꯥꯡꯁꯦ ꯃꯊꯟꯇ ꯇꯨꯝꯍꯜꯂꯝꯂꯒ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ? ꯑꯉꯥꯡꯁꯦ ꯐꯃꯨꯡꯗꯒꯤ ꯇꯥꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯃꯣꯏ ꯃꯄꯥ, ꯅꯣꯡ ꯃꯪꯕꯁꯤꯗ ꯍꯋꯥꯏ ꯈꯖꯤꯛꯇ ꯊꯥꯔꯨꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯋꯥꯏ ꯊꯥꯎ ꯍꯥꯏꯒꯦ ꯍꯥ? ꯏꯆꯥꯁꯦ ꯁꯦꯟꯅꯗꯨꯅ ꯂꯩꯌꯨ, ꯍꯋꯥꯏꯗꯣ ꯑꯩ ꯊꯥꯒꯦ꯫ ꯃꯣꯏ ꯃꯄꯥꯁꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ, ꯌꯥꯝ ꯍꯣꯡꯉꯤ꯫ ꯃꯃꯥ, ꯑꯩ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦꯅꯦꯍꯦ꯫ ꯅꯨꯄꯥ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ꯫ ꯂꯨꯈꯣꯏꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯊꯝꯕꯥꯜꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯨꯝꯅ ꯂꯨꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯂꯨꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ, ꯂꯥꯏꯖꯒ ꯆꯅꯨꯂꯦꯝꯕꯤꯒꯗꯣ ꯁꯨꯃꯥꯡꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯈꯣꯏꯁꯨ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯂꯨꯈꯣꯏ ꯃꯆꯥ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯗꯨꯅ, ꯆꯅꯨꯂꯦꯝꯕꯤ, ꯂꯥꯏꯖ, ꯏꯄꯥꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯤꯔꯣꯜ ꯐꯖꯕ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ, ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯅꯣꯏꯕꯣ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯈꯥꯎ ꯑꯗꯨꯗꯒꯤ ꯁꯥꯟꯅꯄꯣꯠꯀ ꯐꯤꯔꯣꯜꯒꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥ ꯑꯅꯤꯗ ꯄꯤꯔꯝꯃꯤ꯫ ꯃꯣꯏ ꯃꯄꯥ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯂꯩꯕꯤꯔꯛꯏꯗꯨꯕꯣ? ꯐꯤꯔꯣꯜꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ, ꯁꯥꯟꯅꯄꯣꯠ ꯍꯥꯏꯔ ꯚꯥꯔꯤꯗ ꯂꯩ, ꯑꯔꯦꯝꯕꯗ ꯁꯦꯜ ꯇꯤꯡꯅꯅꯕ꯫ ꯃꯃꯥ, ꯏꯆꯥꯁꯤꯡꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯃꯄꯥ ꯑꯩꯒꯤ ꯏꯊꯧꯅꯤꯅꯦꯍꯦ꯫ ꯅꯆꯥ ꯑꯅꯤꯁꯦ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯤꯈꯤꯗ꯭ꯔꯦ꯫ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯁꯤꯗꯤ ꯅꯪꯒꯤ ꯂꯩꯔꯛꯇꯕꯒꯤ ꯑꯣꯏꯔꯦ꯫ ꯃꯊꯪ ꯁꯦꯟ ꯐꯪꯕꯗꯅꯦ ꯅꯪꯒꯤꯁꯨ ꯁꯣꯏꯗꯅ ꯂꯩꯒꯅꯤꯗ꯫ ꯍꯣ, ꯑꯩꯒꯤꯗꯤ ꯂꯩꯕꯤꯗ꯭ꯔꯁꯨ ꯌꯥꯏ, ꯅꯆꯥ ꯑꯅꯤꯁꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯇꯧꯗꯨꯅꯇ ꯆꯥ ꯑꯅꯤꯁꯦ ꯃꯥꯡꯍꯜꯂꯗꯕꯅꯤ ꯅꯪꯅ꯫ ꯀꯔꯤꯒꯤ ꯃꯥꯡꯗꯣꯏꯅꯣ? ꯂꯨꯈꯣꯏ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯃꯥꯡꯉꯤ ꯍꯥꯏꯕ꯭ꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯆꯅꯨꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯆꯅꯨꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯣ ꯃꯁꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯁꯛ ꯐꯖꯕꯗ ꯃꯔꯝ ꯃꯣꯛꯄꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯆꯅꯨꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯣ ꯃꯈꯨꯠꯇ ꯁꯅꯥꯕꯨꯜ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯥꯛꯄ ꯎꯕꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯂꯛꯅꯔꯝꯃꯤ꯫ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯔꯣ? ꯏꯁꯤꯡ ꯁꯣꯛꯄꯗꯣ ꯋꯥꯔꯣꯏꯗ꯭ꯔꯅꯦ? ꯑꯩꯈꯣꯏ ꯁꯣꯛꯄꯤꯎꯔꯣ? ꯍꯥꯏꯒꯨꯝꯗꯅ ꯇꯅꯧꯔꯕꯤ ꯃꯈꯨꯠꯁꯤꯅꯒ ꯏꯁꯤꯡꯒ ꯁꯣꯛꯄꯁꯤꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯋꯥꯗꯅꯕ ꯑꯩꯉꯣꯟꯗ ꯂꯩꯔꯣꯗꯅ, ꯅꯈꯨꯠꯇ ꯍꯥꯞꯂꯒ ꯄꯤꯖꯗꯣꯏꯅꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏꯅ ꯅꯣꯏ ꯑꯅꯤꯕꯨ ꯂꯨꯝꯂꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯇꯥꯁꯤꯟꯅꯗꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯨ, ꯅꯠꯇ꯭ꯔꯗꯤ ꯅꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯄ ꯌꯥꯔꯣꯏ꯫ ꯆꯅꯨꯂꯦꯝꯕꯤ ꯁꯥꯎꯔꯥꯡꯅꯅ, ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ, ꯂꯩꯀꯥꯏꯒꯤ ꯅꯆꯜ ꯅꯆꯦꯗ ꯀꯥꯔꯟ ꯇꯥꯒꯅꯨ, ꯍꯟꯗꯣꯛ ꯆꯠꯀꯦ꯫ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ, ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤ ꯁꯥꯎꯔꯐꯥꯎ ꯍꯦꯛ ꯅꯨꯡꯁꯤꯍꯦ꯫ ꯆꯅꯨꯂꯦꯝꯕꯤ, ꯅꯪꯗꯤ ꯑꯩꯅ ꯂꯧꯗ ꯌꯥꯗ꯭ꯔꯦ꯫ ꯏꯇꯥꯎꯅ ꯆꯅꯨꯂꯦꯝꯕꯤꯁꯦ ꯂꯧꯔꯗꯤ ꯂꯥꯏꯖꯁꯦ ꯑꯩ ꯂꯧꯔꯒꯦ꯫ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯂꯥꯏꯖꯅ, ꯅꯁꯛꯅꯤꯅ ꯇꯤꯟꯈꯥꯛ ꯌꯦꯡ ꯃꯥꯟꯈꯩ, ꯅꯨꯄꯤꯒꯁꯨ ꯄꯥꯝꯃꯤꯅꯦ꯫ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯕꯗ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ, ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯒ ꯂꯣꯌꯥꯒꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯒ ꯂꯣꯌꯥꯒꯅꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯊꯣꯏꯕꯒ ꯂꯣꯌꯥꯒꯁꯤ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯩ, ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯤꯅꯔꯝꯃꯤ꯫ ꯃꯆꯤन मनाव अनिदु लाक्पा उबदा ngसाइदगी लाइजगा चनुलिंबिगदा कारण तादुना लेरंबा नुपासिंग अदु चटखिरम्मि थौबना चनुलिंबि इसिंग सोके हाइरो इसिंग सोके थौबनि ता थौबा अदु चनुलिंबि अइ नंगोंदा वा अमदि हाइनिंगबनि kai wano ta thauba ngasidi matang chaje nongma hairage hoi ta thauba adudi aikhoi muk chanana ba tawrage hoi hoi chalo lai jaga loya ga so amana amada yengna duna leirami asumna chanu lembi ga lai jaga so ising soktuna chatkre thauba ga loya ga so machin manaw anina chatkibado yengduna lehawi ta chaw kai wano iche chanu lembi da haige haiduba hey angang na khangba ya ba wanate ta chaw na haide su khangida ताचौना इचे चनु लेंबि नुंसि हाबदो जो नंग पाबदा हाइदोरा हेक हाइदोपदा नंगिसु हाइदोए ए आइदि कै हाइदोतेबा मसाइ नंगना लाइजगा लोना लोना यंगनबा मियेंदो ai khangam mai na khanbro loya do maga laijगा यंगनबदो मयामबना खंगलंबा अदुदा इकाइरमि अदुदि सुम चमना यंगबनिंगो यारे खंगलाओ उमंगदगी उ यालुरसे असमना मचिन मनाव अनिदुसो उमंगदा चटखिरमि लोखोइदो सेल फंगे हाइदोना ngajaw ama leiduna mayumda halaklami thambalna nupa kadai degino onthokna chawkhreda ngasidine sel yamna phangi
ꯑꯗꯨꯅ ꯉꯥꯁꯦ ꯂꯩꯔꯛꯂꯤꯕꯅꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯗꯤ ꯎꯗꯦ ꯃꯣꯏꯕꯨ ꯀꯥꯏ ꯆꯠꯈꯤꯒꯦ ꯍꯣ ꯐꯤ ꯁꯥꯅꯤꯅꯅꯦ ꯀꯩꯊꯦꯜꯗ ꯂꯪ ꯂꯩꯕ ꯆꯠꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯀꯔꯤ ꯋꯥꯠꯇꯅ ꯐꯤ ꯁꯥꯒꯗꯧꯔꯤꯕ ꯁꯥꯔꯨꯅ ꯍꯥꯏꯌꯨ ꯋꯥꯅꯅꯕꯅꯤ ꯁꯥꯖꯁꯅꯨ ꯀꯩꯅꯣ ꯃꯣꯏ ꯃꯄꯥ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯁꯤꯟꯐꯝ ꯑꯃ ꯍꯩꯖꯤꯟꯒꯗꯕꯅꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯅꯨꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯄꯥꯅ ꯄꯥꯏꯔꯤꯕ ꯉꯥ ꯑꯗꯨꯕꯨ ꯎꯕꯗ ꯕꯥꯕꯥ ꯉꯥꯁꯤꯕꯨ ꯀꯥꯏꯗꯩꯅꯣ ꯉꯥꯁꯤ ꯌꯥꯝ ꯆꯥꯎꯏ ꯏꯄꯥꯅꯅꯦ ꯏꯆꯥ ꯑꯅꯤ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯂꯤꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯐꯤ ꯁꯥꯅꯤꯅ ꯇꯧꯔꯤꯁꯤꯕꯨ ꯋꯥꯔꯣꯏꯗ꯭ꯔꯅꯦ ꯋꯥꯔꯣꯏ ꯄꯥꯕ ꯌꯨꯝꯗ ꯀꯩꯝꯇ ꯇꯧꯗꯅ ꯂꯩꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯋꯥꯏ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯑꯅꯤꯅꯕꯨ ꯄꯥꯝꯂꯕꯗꯤ ꯁꯥꯔꯣ ꯉꯥꯁꯦ ꯏꯄꯥ ꯁꯦꯝꯂꯨꯔꯒꯦ ꯃꯔꯣꯏ ꯃꯄꯥꯡꯒ ꯁꯦꯝꯃꯨ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ ꯂꯨꯈꯣꯏꯁꯨ ꯉꯥꯗꯨ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯆꯅꯨꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯔꯣꯏ ꯃꯄꯥꯡ ꯑꯗꯨ ꯁꯦꯝꯂꯤ ꯊꯝꯕꯥꯜꯁꯨ ꯂꯩꯔꯪ ꯃꯩ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯝꯃꯤ ꯊꯝꯕꯥꯜꯅ ꯉꯥ ꯑꯗꯨ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯆꯅꯨꯂꯦꯝꯕꯤꯒ ꯊꯧꯕꯒꯁꯨ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ ꯂꯥꯏꯖꯒ ꯂꯣꯌꯥꯒꯁꯨ ꯅꯨꯡꯁꯤꯅꯔꯝꯃꯤ ꯊꯧꯕꯒꯤ ꯃꯄꯥ ꯈꯨꯂꯥꯛꯄꯗꯣ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯃꯃꯧ ꯍꯥꯏꯅꯕ ꯂꯨꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯨꯈꯣꯏ ꯈꯨꯂꯥꯛꯄꯕꯨ ꯎꯕꯗ ꯈꯨꯂꯥꯛꯄ ꯉꯁꯤ ꯊꯥꯖꯗꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯂꯨꯈꯣꯏ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯈꯨꯂꯥꯛꯄꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯨꯕꯨ ꯈꯨꯂꯥꯛꯄ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯥꯏꯖ ꯑꯁꯤꯗꯤ ꯌꯨꯝ ꯄꯥꯜꯍꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦ ꯑꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯂꯨꯈꯣꯏ ꯃꯔꯝꯗꯨꯗꯤ ꯍꯥꯏꯗꯣꯛꯆꯔꯔꯣꯏꯒꯦ ꯏꯆꯥꯅꯨꯄꯤ ꯆꯅꯨꯂꯦꯝꯕꯤ ꯑꯁꯦ ꯈꯨꯂꯥꯛꯄꯒꯤ ꯏꯃꯧ ꯑꯣꯏꯕꯤꯔꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯍꯦꯛꯇ ꯂꯨꯍꯣꯡꯂꯁꯤ ꯆꯅꯨꯂꯦꯝꯕꯤꯒ ꯊꯧꯕꯒꯒꯤ ꯂꯨꯍꯣꯡꯕꯗꯤ ꯌꯥꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯖꯒ ꯂꯣꯌꯥꯒꯒꯤ ꯂꯨꯍꯣꯡꯕꯗꯤ ꯂꯨꯈꯣꯏꯅ ꯌꯥꯗ꯭ꯔꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯆꯅꯨꯂꯦꯝꯕꯤꯒ ꯊꯧꯕꯒ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯖꯒ ꯂꯣꯌꯥꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯆꯅꯨꯂꯦꯝꯕꯤꯒ ꯊꯧꯕꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯆꯅꯨꯂꯦꯝꯕꯤꯁꯨ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤꯅ ꯂꯥꯏꯖꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯆꯅꯨꯂꯦꯝꯕꯤꯒ ꯊꯧꯕꯒꯒꯤ ꯃꯆꯥꯅꯨꯄा ꯑꯃ ꯐꯪꯖꯔꯦ ꯊꯝꯕꯥꯜꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯣꯏ ꯃꯄꯥ ꯏꯆꯥꯅꯨꯄꯤ ꯑꯍꯜꯁꯨ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤꯅ ꯏꯆꯥ ꯂꯥꯏꯖꯁꯨ ꯂꯨꯍꯣꯡꯕꯤꯅꯅꯕ ꯇꯧꯔꯁꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏꯖꯒꯁꯨ ꯍꯥꯟꯅ ꯃꯁꯥ ꯃꯁꯥ ꯈꯪꯅꯖꯕ ꯃꯥꯜꯂꯤ ꯃꯃꯥ ꯏꯆꯥ ꯂꯥꯏꯖꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯄꯜꯂꯛꯀꯅꯨ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯃꯄꯥ ꯏꯆꯥ ꯂꯥꯏꯖꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯄꯒ ꯍꯦꯛꯇ ꯁꯥꯎꯔꯤꯕꯕꯣ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯦ ꯌꯨꯝꯗ ꯁꯨꯝ ꯊꯝꯂꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯃꯃꯥ ꯅꯪꯅ ꯐꯅꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯏꯆꯥꯅꯨꯄꯤ ꯂꯥꯏꯖꯗꯤ ꯌꯨꯝ ꯄꯥꯜꯍꯜꯂꯔꯣꯏ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯝꯂꯗꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯃꯥ ꯂꯥꯏꯖꯁꯦ ꯑꯆꯝꯕ ꯅꯠꯇꯦꯅꯦ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤꯅꯦꯍꯦ ꯃꯥ ꯄꯣꯛꯄꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯋꯥꯒꯗꯧꯔꯤꯕꯅꯤ ꯃꯣꯏ ꯃꯄꯥ ꯃꯗꯨ ꯑꯣꯏꯕ ꯈꯛ ꯌꯥꯔꯣꯏꯗ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯅꯣꯡꯃ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯋꯥꯐꯝ ꯑꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯏꯆꯥ ꯂꯥꯏꯖꯁꯦ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯅꯣꯡꯃ ꯏꯕꯣꯇꯣꯟꯗꯨ ꯃꯆꯦ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯏꯆꯦ ꯑꯩꯈꯣꯏ ꯂꯥꯏꯖꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯊꯥꯖꯈꯤꯅꯕ ꯇꯧꯔꯁꯤꯗꯅ ꯅꯨꯄꯥꯕꯨꯗꯤ ꯑꯐꯕ ꯌꯥꯝ ꯂꯩ ꯑꯗꯨꯗ ꯅꯈꯣꯏ ꯅꯕꯥꯏꯁꯤꯅꯅꯦ ꯏꯆꯥ ꯂꯥꯏꯖꯁꯦ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯦ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯏꯆꯦ ꯊꯝꯕꯥꯜꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯧꯄꯥ ꯅꯨꯄꯥ ꯏꯕꯣꯇꯣꯟꯗ ꯂꯤꯔꯝꯃꯤ ꯃꯆꯦꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯏꯕꯣꯇꯣꯟ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯏꯆꯦ ꯑꯗꯨꯒꯤ ꯑꯣꯏꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯏꯕꯥꯏꯒ ꯊꯦꯡꯅꯔꯤꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯂꯥꯏꯅꯤꯡꯕ ꯁꯥꯗꯨꯅ ꯏꯕꯥꯏꯗ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯏꯕꯣꯇꯣꯟꯅ ꯃꯆꯦꯗ ꯍꯥꯏꯔꯤꯕꯗꯣ ꯂꯨꯈꯣꯏꯅꯁꯨ ꯇꯥꯔꯝꯃꯤ ꯂꯨꯈꯣꯏ ꯌꯥꯝ ꯁꯥꯎꯅ ꯑꯣ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯂꯝꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯣ ꯅꯪꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯂꯥꯏꯖ ꯑꯁꯤ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯅꯪꯅ ꯍꯥꯏꯖꯤꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯕ ꯃꯥꯅꯦ ꯏꯕꯥꯏ ꯏꯆꯦꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯤꯡꯕꯒꯤꯗꯃꯛ ꯅꯁꯦꯟ ꯑꯩꯅ ꯏꯕꯥꯏꯗ ꯍꯥꯏꯖꯤꯟꯖꯕꯅꯤ ꯇꯣꯟ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯣꯏ ꯃꯄꯥ ꯀꯩꯅꯣ ꯉꯥꯡꯂꯤꯗꯨꯕꯣ ꯃꯥꯁꯦ ꯑꯩꯒꯤ ꯎꯄꯥ ꯅꯨꯄꯥ ꯏꯕꯣꯇꯣꯟꯅꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤꯅꯅꯤ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯗꯨꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯁꯤꯔꯝꯂꯤꯕꯁꯦ ꯏꯕꯣꯇꯣꯟ ꯃꯕꯥꯏꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯥꯎꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯦꯒꯤ ꯈꯟꯗꯨꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯔꯝꯃꯤ ꯃꯄꯥ ꯉꯁꯤ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯂꯨꯈꯣꯏ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯔꯝꯃꯤ ꯃꯄꯥꯅ ꯃꯃꯥꯕꯨ ꯐꯨꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯥꯏꯖꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯈꯠꯅꯔꯤꯕ ꯑꯗꯨꯕꯨ ꯈꯝꯂꯝꯃꯤ ꯕꯥꯕꯥ ꯀꯩꯅꯣ ꯇꯧꯁꯤꯕꯣ ꯑꯍꯜ ꯑꯣꯏꯔꯀꯥꯟꯁꯤꯗ ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯠꯅꯩꯁꯤꯕꯨ ꯏꯀꯥꯏꯗ꯭ꯔꯣ
ꯂꯨꯈꯣꯏꯗꯣ ꯑꯁꯥꯎꯕ ꯄꯨꯝꯕ ꯂꯥꯏꯖꯗ ꯍꯩꯊꯔꯛꯏ ꯄꯣꯛꯄꯗꯒꯤ ꯈꯨꯄꯥꯛꯅ ꯐꯥꯎꯕ ꯁꯦꯠ ꯊꯥꯗ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯅꯪꯁꯨ ꯅꯃꯥ ꯂꯧꯏ ꯌꯥꯔꯣꯏꯌꯦ ꯂꯥꯏꯖ ꯃꯄꯥꯅ ꯉꯁꯤ ꯐꯨꯔꯛꯄ ꯑꯗꯨꯗ ꯀꯞꯇꯨꯅ ꯕꯥꯕꯥ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯈꯨꯄꯥꯛꯅ ꯐꯥꯎꯕ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯕꯥꯕꯥꯅ ꯅꯆꯥꯗ ꯐꯨꯔꯕꯀꯣ ꯍꯩ ꯇꯥꯏꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯌꯦꯡꯃꯛ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯨꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯨꯈꯣꯏꯗꯨ ꯆꯠꯈꯤ ꯃꯃꯥ ꯃꯆꯥꯗꯨ ꯀꯞꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯍꯧꯈ꯭ꯔꯦ ꯂꯣꯌꯥꯒ ꯂꯥꯏꯖꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯂꯥꯏꯖ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯨꯈꯣꯏ ꯌꯥꯝꯂꯕ ꯂꯧꯁꯤꯡ ꯑꯗꯨ ꯇꯤꯟ ꯇꯥꯗꯨꯅ ꯐꯧ ꯑꯃꯠꯇ ꯂꯣꯛꯂꯝꯗꯦ ꯀꯔꯕꯥꯔ ꯇꯧꯕ ꯑꯗꯨꯁꯨ ꯁꯦꯜ ꯌꯥꯝꯅ ꯃꯥꯡꯂꯝꯃꯤ ꯃꯈꯣꯏꯒꯤ ꯂꯩꯔꯝꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯌꯥꯝꯂꯕ ꯂꯧꯁꯤꯡ ꯑꯗꯨꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯏꯪꯈꯣꯜ ꯃꯆꯦꯠꯇꯨꯃꯛ ꯈꯛꯇ ꯉꯥꯏꯔꯦ ꯂꯨꯈꯣꯏꯗꯨ ꯃꯤꯉꯣꯟꯗꯒꯤꯁꯨ ꯁꯦꯜ ꯌꯥꯝꯅ ꯄꯨꯁꯤꯜꯂꯝꯃꯤ ꯃꯣꯏ ꯃꯄꯥ ꯆꯥꯎꯔꯦꯜꯗꯣ ꯉꯁꯥꯏ ꯂꯥꯛꯂꯝꯕꯅꯤ ꯃꯥꯒꯤ ꯁꯦꯜ ꯁꯤꯡꯗꯕꯒꯤ ꯌꯥꯝꯅ ꯁꯥꯎꯔꯝꯕꯅꯤ ꯃꯃꯥ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯁꯤꯕꯣ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯁꯦꯜ ꯃꯌꯥꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯡꯒꯅꯤ ꯃꯣꯏ ꯃꯄꯥ ꯏꯪꯈꯣꯜ ꯑꯁꯤ ꯌꯣꯟꯗꯨꯅ ꯃꯤꯒꯤ ꯁꯦꯜꯁꯤꯡ ꯑꯗꯣ ꯁꯤꯡꯗꯣꯛꯈ꯭ꯔꯁꯤꯔꯥ ꯌꯨꯝꯐꯝ ꯑꯁꯤ ꯌꯣꯜꯂꯒ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯁꯦ ꯁꯤꯡꯕ ꯀꯣꯟꯅꯔꯣꯏꯅꯤ ꯌꯨꯝꯐꯝ ꯃꯆꯦꯠ ꯑꯁꯤꯁꯨ ꯌꯣꯟꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯑꯗꯨꯝꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯆꯅꯨꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯨ ꯂꯥꯛꯂꯝꯃꯤ ꯊꯝꯕꯥꯜꯅ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤꯕ꯭ꯔꯥ ꯏꯃꯥ ꯄꯥꯕꯅ ꯄꯨꯔꯨꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯁꯦ ꯁꯤꯅ ꯁꯤꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯌꯥꯝꯂꯕ ꯁꯦꯟꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤ ꯊꯝꯕꯥꯜ ꯉꯛꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯏꯃꯥ ꯁꯦꯜꯁꯤꯡ ꯑꯗꯣ ꯅꯆꯥ ꯑꯅꯤꯅ ꯐꯤ ꯁꯥꯗꯨꯅ ꯇꯨꯡꯁꯤꯟꯈꯤꯕ ꯁꯦꯜꯅꯤ ꯂꯨꯈꯣꯏ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯏꯄꯥꯒꯤ ꯆꯅꯨꯂꯦꯝꯕꯤ ꯏꯄꯥꯒꯤ ꯂꯥꯏꯖ ꯅꯈꯣꯏ ꯑꯅꯤ ꯏꯄꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯄꯥ ꯏꯆꯥ ꯑꯅꯤꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯄꯥꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯂꯨꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯏꯆꯥ ꯑꯅꯤꯗꯤ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯕꯥꯕꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯆꯥ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯄꯥꯕꯅ ꯏꯆꯥ ꯅꯨꯄꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯅꯆꯥ ꯑꯅꯤꯅ ꯄꯥꯕ ꯑꯃꯗꯤ ꯏꯃꯥꯒꯤ ꯁꯦꯕ ꯃꯇꯣꯂꯨꯝꯅ ꯇꯧꯒꯅꯤꯌꯦ ꯂꯨꯈꯣꯏ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯨꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ